Hi ma'am, ngasidi New Year numine aduna chahi hobagi kanomtang special oba tawsenako. Ai octopus tawjarage ngasidi chanapana octopus ta hai lere. Aina mamangda khajing octopus ka leraga dum thamgraga ne. Sangdabanin taw sangdabdo ngasi tawjarage khajing du ikona numit amda tawjarage ba ngasina octopus tawrage octopus thi ni karambano na. Ane khajing duga karam hadi hangdo thi dadi thibam khangdabdo. Sini sumedo si octopus lere ado sije ma'am kg da lupa chatir khatang khakne boko adona yam thina oijabe hele ado akoina hotel da sabada di yam tangi da ma'am sulen khambira mani dana ado ma'am kaino angang sing no yam pamjabane sumaina dum yumda lairaga ne chaba kesu kaide ko ado mayam si chembagi moong se ko ising asaba kitang lumbiraga ne sing asaba do kompam da sumaina haijan biraga si hapchalaga tawbane yam tina laibane nungai bane ado id mayam da hobde logo phajana utning bagi da muda sumaina tawjari ko me ingmani si ko dum tore ingamdre inge ana tinga ingamra oh si ingam da go si ai octopus tawbagi to mayam sila majan asam ko sang ko thame ko soirage ai huji sem sabalo lore ko se sangada basing do octopus su sema ko ulage ai ngasi gi ko side bisal gi aina hange pot agum amu pon gi phapa gi mem da adugi leibudu da free da gi phapa gi item mem leibudu he adai da sigi je adu video do sema ga ina ma thama thagatre ado tansa saba yenge ko do sigi gifse hapakpane do ayambana di lising taragi lebada ado ayambana di moi grinder am hape ai grinder ani ra humna sugre ko grinder na lising tranga ni da grinder lising tranga ra scour da kuimana chako me agi do dai do leibane ba do grinder sina ko nam ulage do ngasigi na si usala age ko sida thonge moi sumani ai se to sida loin yare induction yai hai degi gas home khopa loin yai ko den hai khanjing je anta me do genge ba section na pe season han moi pot lai te na ne amu ko na la o na kon lo chatnari na ha si da tamo New Year numit ko oi nga stene sanga hawage pot po diling lising para mi pot lo da hapa kanina silare ko aduga sisina law kg kyam lo ngo do no honde mase kg ni ahum maya alubong ga khangdi ni hum maya lum dong di ma silare tandem gini mogi to silare ko sigo tanja sari ngai sida ngasi sanga horage New Year numit ke liter gi hai ko do sida mogi mrp se 2000 ko 1999 le se silare to ma ai magi frozen on bado ice lo tholo re bado sumai le ko ai am di haina di yam haina de sima hada ka su u ko ya haina da bane ha ba ai ma pam sa na yam pam ja ba si da thong ba ne to haina de haina ba mi de si u ra ga chaning ma da lo ram do ni ai di lore ai di si mami ani pa le ina ngai gan men ta ro de to ko sonda maya mai machin ga pandai na machin ni makha de ne machin sigi se sidai chin se sadura simple edi maning malu chin ya haina de hawa macha pi pa yaw re macha pi pa jong to mamit macha ka pa le du ko daga se manam kitang kam le slet ko ayam tak ayam hina dito may nang manang yam toy ko
ꯁꯤ ꯁꯦꯝꯕꯩꯁꯦꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯑꯣꯟꯊꯣꯛꯄꯤꯒꯗꯕ ꯁꯨꯃꯥꯏꯅ ꯃꯈꯥꯇꯥꯡꯁꯦ ꯄꯤꯌꯨ ꯁꯤꯒꯤ ꯁꯔꯨꯛꯁꯦ ꯑꯄꯣꯛꯄꯁꯦ ꯂꯧꯊꯣꯛꯀꯗꯕ ꯑꯁꯨꯃꯥꯏꯅ ꯃꯅꯨꯡꯒꯤ ꯃꯥꯏ ꯃꯕꯨꯛꯁꯦ ꯁꯤ ꯂꯧꯊꯣꯛꯇꯣꯏꯕ ꯃꯕꯨꯛꯁꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯃꯃꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯥꯏꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯕ ꯁꯤꯁꯦ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯃꯃꯤꯠꯅꯤꯗꯣ ꯃꯃꯤꯠ ꯑꯅꯤ ꯂꯧꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯕꯤꯛ ꯀꯧꯋꯦ ꯁꯤꯁꯦ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯐꯝ ꯑꯣꯏꯗꯣꯏꯅꯤ ꯃꯆꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯦ ꯅꯥꯟꯕꯅꯤꯅ ꯄꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯃꯆꯩ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯇꯨꯝꯃꯒ ꯀꯩꯅꯣꯗꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯉꯛꯄꯅꯤꯀꯣ ꯂꯥꯏꯅ ꯁꯦꯝꯃꯛꯏꯁꯦ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯀꯩꯅꯣꯝꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯍꯥꯏꯕ ꯌꯦꯟꯒꯤ ꯈꯨꯖꯤꯟꯒꯤ ꯇꯥꯏꯞꯇꯒ ꯀꯟ ꯀꯟꯒ ꯂꯥꯎꯔꯒ ꯇꯧꯋꯦꯕ ꯁꯤ ꯃꯀꯣꯛꯀꯤ ꯇꯦꯡꯊꯣꯔꯛꯑꯒꯦ ꯑꯩꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯅꯤꯡꯗꯅꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯇꯦꯞꯁꯦ ꯁꯦꯝꯃꯦ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯄꯅꯦ ꯁꯤꯒꯤ ꯃꯅꯨꯡꯒꯤꯅꯦ ꯇꯣ ꯁꯤ ꯃꯅꯨꯡꯒꯤ ꯑꯃꯨꯕꯁꯦ ꯃꯌꯥꯝ ꯆꯥꯕꯤꯔꯨꯅꯨꯀꯣ ꯁꯤ ꯆꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏ ꯈꯥꯁꯨ ꯈꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯁꯦꯡ ꯑꯗꯨꯝ ꯂꯧꯊꯣꯛꯑꯣꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯁꯦꯡꯉꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯅꯤꯅ ꯑꯩꯅ ꯎꯠꯅꯤꯡꯗꯅꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯑꯗꯨ ꯁ꯭ꯇꯦꯞ ꯇꯧꯍꯧꯗꯣꯏꯗꯨꯕꯨꯛꯇ ꯎꯠꯅꯤꯡꯕꯒꯤ ꯑꯩꯅ ꯁꯦꯝꯕꯤ ꯎꯠꯂꯛꯏꯅꯦꯕ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯅꯨꯄꯥꯅ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕ ꯃꯣꯏ ꯅꯨꯄꯥꯅ ꯁꯦꯝꯕꯗꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯏꯆꯦ ꯅꯨꯄꯤ ꯑꯩꯅ ꯇꯧꯕꯗꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯁꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯗ ꯍꯥꯏꯔꯒ ꯉꯥꯒꯤ ꯃꯅꯨꯡꯒꯤ ꯕꯣꯟꯒ ꯌꯥꯎꯕꯗꯣ ꯃꯁꯤꯡꯈꯥ ꯃꯅꯨꯡꯒꯤ ꯃꯊꯤꯕꯣꯡ ꯃꯔꯤ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨ ꯇꯥꯏꯞꯅꯦꯕ ꯃꯅꯨꯡꯒꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯅꯩ ꯃꯣꯏ ꯁꯨꯃꯥꯏꯅ ꯆꯥꯕꯗ ꯃꯔꯤꯡꯈꯥ ꯉꯧꯁꯤꯔꯣ ꯑꯣꯛꯇꯣꯄꯁ ꯃꯔꯤꯡꯈꯥ ꯉꯧꯁꯦ ꯍꯥꯏꯔꯣ ꯁꯤꯁꯦ ꯃꯔꯤꯡꯈꯥ ꯉꯧ ꯌꯥꯅꯤ ꯀꯩꯁꯨꯕꯨꯗꯤ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯑꯃꯣꯠꯄ ꯐꯠꯇꯕ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯑꯗꯨ ꯃꯥ ꯍꯥꯏꯕꯨ ꯃꯆꯤꯟꯒꯤ ꯁꯤ ꯆꯥꯐꯝꯗ ꯈꯤꯇꯪ ꯀꯟ ꯀꯟ ꯂꯥꯎꯕ ꯈꯤꯇꯪ ꯌꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯈꯨꯖꯤꯟꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯇꯧꯋꯦꯕ ꯕꯤꯛꯅꯤ ꯁꯥꯏꯗꯣꯏꯅꯤ ꯀꯩꯁꯨꯝ ꯌꯥꯎꯗꯦ ꯁꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯤꯌꯦ ꯉꯧꯔꯒ ꯆꯥꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯅꯤꯕ ꯃꯔꯨꯝ ꯊꯨꯏꯌꯦ ꯅꯪ ꯁꯦꯝꯕꯗꯣ ꯑꯗꯨꯗꯣ ꯃꯀꯣꯛꯀꯤꯗ ꯂꯣꯏ ꯌꯥꯎ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯀꯩꯁꯨ ꯃꯀꯣꯛ ꯕ꯭ꯔꯦꯟ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦ ꯃꯥꯏ ꯃꯔꯨꯝꯁꯦ ꯃꯀꯣꯛꯁꯤꯗ ꯀꯗꯥꯏꯅꯣ ꯑꯗꯨ ꯃꯔꯨꯝꯅꯤ ꯁꯤꯁꯦ ꯑꯗꯨ ꯃꯔꯨꯝ ꯂꯪꯊꯣꯛꯇ꯭ꯔꯁꯨ ꯀꯩꯝ ꯌꯥꯎꯗꯦ ꯃꯔꯨꯝ ꯀꯩꯅꯣ ꯃꯥꯜꯂꯦ ꯂꯪꯊꯣꯛꯅꯤꯡꯉꯥꯏꯗꯤ ꯌꯥꯎꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏ ꯈꯪꯉꯨꯔꯁ ꯅꯤꯌꯣꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯇꯧꯕꯒꯤ ꯑꯣꯛꯇꯣꯄꯁ ꯃꯔꯤꯡꯈꯥ ꯀꯩꯅꯣꯒ ꯌꯥꯎꯏꯗꯨꯝ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯤꯡꯒ ꯁꯤ ꯃꯁꯤꯡꯒ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯊꯝꯈ꯭ꯔꯣ ꯆꯥꯕ ꯌꯥꯔꯝꯗꯗꯅ ꯃꯣꯏ ꯃꯕꯨꯛ ꯃꯀꯣꯛꯇ ꯃꯕꯨꯛ ꯑꯣꯏꯔꯦꯗꯨꯅꯤꯅꯦ ꯁꯤꯗ ꯌꯥꯝ ꯅꯥꯟꯅ ꯁꯤꯜꯂꯛꯑꯦ ꯅꯪꯒꯤꯗꯤ ꯅꯥꯟꯅ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥꯅ ꯌꯦꯟ ꯁꯦꯝꯕꯒ ꯅꯨꯄꯤꯅ ꯌꯦꯟ ꯁꯦꯝꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯍꯦꯛ ꯍꯩꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯇꯨꯞ ꯂꯥꯎꯅ ꯀꯦꯟꯈ꯭ꯔꯗꯤ
ꯐꯖꯅ ꯂꯧꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯃꯥꯏ ꯕꯤꯛꯁꯦ ꯁꯤꯗꯤ ꯃꯔꯨꯝ ꯕꯣꯔꯝꯒꯅꯤ ꯃꯥꯏ ꯕꯤꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯟꯊꯣꯛꯑꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯀꯟꯅ ꯑꯗꯨꯝ ꯀꯟꯅ ꯅꯪꯅ ꯉꯝꯗꯕꯩꯅꯦꯕ ꯑꯩꯈꯣꯏꯅ ꯐꯣꯔꯁꯇꯣ ꯅꯨꯄꯤꯅꯤꯅ ꯉꯝꯗꯕ ꯅꯨꯄꯥꯅ ꯁꯦꯝꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯃꯦꯗꯣ ꯃꯌꯥꯝ ꯁꯠ ꯂꯥꯎꯅ ꯏꯟꯊꯣꯛꯄꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯗꯤ ꯁꯤꯗꯤ ꯅꯣꯡꯃꯗ ꯃꯌꯥꯝ ꯁꯦꯝꯕꯤꯒꯦ ꯉꯥ ꯌꯦꯟ ꯁꯦꯝꯕ ꯅꯠꯇꯕꯅ ꯋꯥꯗꯦ 저거 아니한테 ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯗꯤ 그만 좀 있긴 나게 쇼핑 못하거든. ꯏꯆꯥꯅꯨꯄꯥꯁꯨ ꯁꯦꯝꯕ ꯇꯝꯕꯤꯔꯤꯅꯦ ꯁꯨꯝ ꯈꯔ ꯍꯩꯍꯟꯗꯗꯤ ꯀꯩꯅꯣ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯆꯥꯕꯗ ꯁꯨꯝ ꯍꯩ ꯌꯥꯄꯣꯠꯇꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯦꯕ ꯑꯩ ꯑꯣꯛꯇꯣꯄꯁꯀ ꯃꯨꯛꯅꯖꯔꯤ ꯍꯥꯏꯔꯣ भाई ꯑꯁ ꯀꯩꯅꯣꯅꯦꯍꯦ कहीं ꯑꯁ ꯑꯩ ꯑꯣꯛꯇꯣꯄꯁꯀ ꯃꯨꯛꯅꯖꯔꯤ ꯑꯣꯛꯇꯣꯄꯁ ꯁꯂꯥꯛ ꯁꯥꯟꯅꯔꯤ खुद सोचते वाले थे ꯇꯧꯕꯗꯗꯤ ꯉꯁꯥꯏ ꯑꯉꯥꯡꯒꯤꯗꯣ ꯁꯥ ꯇꯧꯔꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯤ हमारे पास है कि थांगी थौदबैनिहे ꯊꯥꯡꯗ ꯍꯥꯏꯖꯠꯇ ꯖꯒꯣꯏ ꯍꯦꯛꯇ ꯁꯨꯃꯥꯡ ꯇꯥꯏꯅꯩꯗꯣ खुद याचो खुद नहीं नमदेने है ꯑꯣꯛꯇꯣꯄꯁꯀ ꯃꯇꯝꯇ ꯇꯠꯄ ꯇꯥꯔꯦ ꯌꯥꯗꯕ ꯋꯥꯕꯅꯦ ꯃꯤ शॉपिंग ꯑꯩꯈꯣꯏꯗꯗꯤ बोर्ड अमा ꯍꯩꯇꯕꯅꯤꯅ तौरदी यागदन तो सिदा है तो है ꯑꯩꯅ ꯍꯩꯕ ꯂꯩꯖꯗꯦ ꯑꯗꯨꯝ ꯍꯥꯏꯕ ꯆꯥꯕꯗꯗꯤ ꯍꯥꯎꯋꯦ ꯋꯥꯅ मोइन कल काय का कम तौरे याउद्रे मोइन कल काय के यादी ꯀꯔꯤꯝ ꯇꯧꯄꯣꯠꯇꯦ ꯁꯤ ꯏꯃꯥ ꯏꯄꯦꯝ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯄꯣꯠꯅꯤ ꯀꯔꯤꯝ ꯌꯥꯎ ꯄꯣꯠꯇꯦ ꯃꯃꯤꯠ ꯀꯥꯏꯅ ꯅꯤꯌꯣꯝꯒꯤꯅꯤ खाई है कभी ꯈꯥꯗꯣꯏꯅꯤ ꯉꯥ ꯃꯃꯤꯠ ꯆꯥꯕꯗ ꯈꯥꯗꯦ ꯀꯩꯅꯣ मोइन को खाई ꯃꯥꯒꯤ ꯑꯃꯨꯕ ꯏꯪꯛꯇꯨꯗꯤ ꯃꯤ ꯐꯖꯅ ꯈꯥꯏ ꯊꯑꯣꯏꯅ ꯍꯥꯏ ꯆꯥꯅꯩ ꯅꯠꯇ꯭ꯔꯣ ꯉꯥꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯠꯁꯦ ꯈꯪꯗ꯭ꯔꯦꯗ ꯍꯩꯒꯅ ꯂꯣꯏ ꯆꯥꯅꯩ ꯃꯤ ꯍꯩꯅꯗꯦ ꯃꯁꯥ ꯃꯅꯨꯡꯗ ꯀꯟ ꯀꯟ ꯂꯥꯎ ꯌꯥꯎꯕꯗꯣ ꯃꯥꯒꯤ ꯏꯪꯛꯇꯨꯅꯤ ꯈꯥꯔꯤꯁꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯑꯩ ꯈ꯭ꯋꯥꯡ ꯍꯥꯏꯔꯦ ꯃꯤ ꯊꯣꯛꯂꯛꯑꯒ ꯊꯝꯃ ꯀꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯧꯅꯤ ꯏꯆꯥꯅꯨꯄꯥꯅ ꯑꯁ ꯋꯥꯕꯗ ꯂꯣꯏꯔꯦ ꯁꯦꯝꯕꯗꯗꯤ ꯆꯥꯕꯗꯗꯤ ꯍꯥꯎꯕ ꯋꯥꯅꯤ ꯁꯦꯝꯕꯗꯗꯤ ꯌꯥꯝ ꯋꯥꯏꯌꯦ ꯃꯥ ꯍꯥꯏꯅꯦ ꯑꯩ ꯁꯦꯝꯕ ꯇꯣꯛꯑꯒꯦ ꯇꯜꯂꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯥꯒꯤ ꯃꯉꯛ ꯀꯛꯇꯣꯔꯤ ꯃꯃꯤꯠ ꯀꯣꯊꯣꯛꯄꯗ ꯃꯉꯛꯁꯦ ꯃꯥꯒ ꯇꯠꯇꯣꯔꯦ ꯕꯂꯤ ꯂꯝꯕꯤꯗꯣ ꯇꯧꯗꯣꯔꯦ ꯀꯟꯈ꯭ꯔꯕꯁꯦ ꯃꯀꯣꯛꯇꯨꯗꯤ ꯁꯦꯝꯃꯝꯕꯗꯣ ꯍꯣꯏ ꯁꯦꯝꯃꯣ ꯑꯗꯨ ꯇꯧꯔꯣ ꯁꯦ ꯑꯣꯏꯗꯅ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯊꯥꯡ ꯀꯩꯅꯣꯝ ꯆꯥꯎꯔꯦ ꯑꯩꯒꯤꯁꯤꯗꯤ ꯅꯪ ꯉꯁꯥꯏ ꯑꯃꯨꯕ ꯑꯩ ꯍꯣꯕ ꯋꯥꯅꯤ ꯈꯨꯠ ꯎꯔꯦ ꯎꯔꯤ ꯊꯤ ꯁꯦꯡꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯉꯥꯡꯁꯨ ꯄꯨꯂꯞ ꯌꯥꯎꯔꯦ ꯁꯤꯗꯤ ꯐꯖꯗꯤ ꯍꯣꯇꯦꯜ ꯄꯨꯊꯣꯛꯄ ꯃꯀꯣꯛ ꯐꯖꯅ ꯎꯕꯅꯤ ꯁꯦꯝꯃꯨ ꯃꯀꯣꯛꯇꯣ ꯁꯦꯝꯃꯨ ꯊꯤꯕꯣꯠ ꯅꯥꯕ ꯆꯥꯈ꯭ꯔꯦ ꯃꯆꯥ ꯁꯦꯝꯕ ꯋꯥꯅꯤꯍꯦ ꯑꯗꯨꯗꯤ ꯑꯆꯧꯕ ꯆꯪ ꯋꯥꯔ ꯁꯦꯝꯗꯦ ꯑꯩ ꯃꯨꯛꯅꯥ ꯁꯥꯟꯅꯖꯔꯤ ꯃꯅꯝ ꯅꯝꯊꯤꯕꯅꯦ ꯁꯦꯡꯉꯕ ꯑꯩꯗꯤ ꯃꯀꯣꯛ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯣꯛꯇꯣꯄꯁ ꯃꯥꯟꯗ꯭ꯔꯦ ꯒꯥꯏꯁ ꯑꯣꯛꯇꯣꯄꯁ ꯂꯚꯔ ꯃꯌꯥꯝꯁꯦ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯕ ꯌꯦꯡꯉꯣꯕ ꯁꯦꯡꯉꯦ ꯂꯣꯏꯔꯦ ꯃꯀꯣꯛ ꯃꯊꯛꯇ ꯊꯝꯃꯣ ꯅꯁꯝ ꯊꯥꯗꯕ꯭ꯔꯥꯅ ꯊꯥꯗꯧꯑꯣ ꯃꯀꯣꯛꯇꯣ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯄꯤꯒꯦ ꯃꯕꯨꯛ ꯌꯥꯎꯗ꯭ꯔꯦꯗ ꯌꯥꯎꯋꯦ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯔꯛꯑꯣ ꯑꯣꯟꯊꯣꯛꯈꯣꯅꯦ ꯉꯁꯥꯏꯗ ꯆꯪꯒ
ꯁꯤꯁꯦ ꯇꯨꯝ ꯃꯅꯨꯡꯒꯤ ꯃꯥꯏ ꯑꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯕ ꯌꯥꯎꯔꯤꯁꯦ ꯏꯪ ꯀꯧꯏꯌꯦ ꯑꯗꯣ ꯆꯥꯕꯗ ꯈꯥꯏꯌꯦ ꯑꯗꯨꯅ ꯁꯤ ꯐꯖꯅ ꯁꯦꯡꯅ ꯇꯦꯡꯊꯣꯛꯄꯤꯗꯕ ꯂꯧꯊꯣꯛꯄꯤꯒꯗꯕ ꯁꯤꯁꯦ ꯊꯨꯝꯅꯦꯕꯀꯣ ꯊꯨꯝ ꯍꯥꯞꯄꯒ ꯑꯗꯨꯒ ꯀꯣꯔꯟꯐ꯭ꯂꯣꯔ ꯈꯔ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯇꯦꯡꯗꯣꯏꯅꯤ ꯆꯥꯝꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯣꯡꯒ꯭ꯔꯦꯡꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯊꯔꯣꯏꯒꯨꯝꯕ ꯆꯥꯕꯒꯨꯝꯕꯅꯤ ꯀꯩꯁꯨꯝ ꯐꯠꯇꯕꯗꯤ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩꯁꯨ ꯃꯣꯏꯒꯤ ꯅꯤꯌꯣꯝ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕ ꯂꯧꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯉꯥꯔꯤꯡꯈꯥ ꯆꯥꯏꯗꯨꯅꯕꯨ ꯍꯦꯟꯅ ꯃꯣꯠꯂꯤꯗꯨꯅꯤ ꯀꯩꯝ ꯑꯗꯨꯗꯗꯤ ꯃꯊꯤꯕꯣꯡ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯁꯤꯗꯤ ꯀꯩꯝ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯋꯥꯏꯈꯨꯒꯤ ꯃꯅꯨꯡꯗꯒ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯤꯁꯦ ꯈꯥꯖꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯋꯤꯗꯅ ꯁꯦ ꯊꯨꯝ ꯍꯥꯞꯄꯒꯦꯁꯦ ꯀꯣꯟꯊꯣꯛꯑꯅꯤꯀꯣ ꯅꯞꯁꯜꯂꯛꯄ꯭ꯔꯥ ꯀꯣꯟꯊꯣꯛ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯪ ꯅꯪ ꯂꯥꯎꯔꯝꯕꯗꯣ ꯀꯣꯟꯊꯣꯛꯁꯦ ꯍꯥꯞꯄꯒꯗꯤ ꯁꯦꯝꯕꯗꯨꯁꯨ ꯌꯥꯞꯄ ꯁꯦꯝꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯅꯞꯁꯜꯂꯛꯏꯁꯦ ꯑꯗꯨꯝ ꯄꯥꯏꯕ ꯅꯨꯡꯉꯥꯏꯔꯦꯗꯅ ꯒ꯭ꯔꯤꯞꯇꯨꯁꯨ ꯌꯥꯝ ꯐꯪꯉꯦ ꯇꯧ ꯅꯤꯌꯣꯝꯅꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ ꯀꯔꯤꯅꯣ ꯀꯣꯟꯊꯣꯛ ꯍꯥꯞꯆꯤꯜꯂꯤꯁꯤꯕꯣ ꯈꯜꯂꯝꯃꯦꯕ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯆꯥꯝꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥ ꯆꯥꯝꯃꯒꯦꯌꯦ ꯃꯥ ꯆꯥꯝꯖꯒꯦꯅ ꯁꯨꯝꯕ ꯊꯣꯛꯎꯝꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯗꯤ ꯑꯗꯨꯅ ꯁꯨꯝꯕ ꯇꯟꯗꯕꯅꯦ ꯌꯥꯝꯅ ꯃꯀꯣꯛꯀꯗꯣ ꯑꯣꯟꯊꯣꯛꯍꯧꯒꯗꯧꯅꯤ ꯅꯪ ꯆꯥꯝꯕꯗ ꯁꯤ ꯊꯝꯃꯁꯤ ꯖꯔ ꯀꯟꯁꯤꯜꯂꯦ ꯆꯥꯎ ꯖꯔ ꯄꯥꯏꯈꯠꯂꯦ ꯆꯥꯎꯊꯣꯛꯏꯁꯨ ꯖꯔ ꯃꯈꯨꯠꯇꯣ ꯈꯤꯇꯪ ꯑꯣꯟꯊꯣꯛꯍꯧꯗ꯭ꯔꯕ ꯇꯤꯛ ꯅꯥꯟꯅ ꯂꯩꯔꯦꯗꯣ ꯃ꯭ꯌꯨꯖꯤꯛ ꯍꯦ ꯁꯤ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯁꯥꯍꯟꯕꯤꯔꯣ ꯑꯗꯨꯒ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯣ ꯌꯥꯝ ꯊꯨꯅꯗꯤ ꯑꯗꯨꯝ ꯃꯨꯟꯕꯅꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯀꯨꯏꯅ ꯇꯧꯕꯤꯕꯅꯗꯤ ꯐꯩꯀꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯀꯨꯏꯅ ꯑꯗꯨꯝ ꯐꯨꯠꯆꯩ ꯃꯍꯤꯛ ꯃꯇꯥꯏ ꯌꯥꯎꯔꯝꯕ ꯈꯣꯠꯂꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯈꯔ ꯃꯨꯟꯅ ꯑꯗꯨꯝ ꯐꯨꯠꯄꯤꯔꯣ ꯂꯩꯔꯣꯡ ꯐꯖꯕ ꯄꯤꯡ ꯃꯆꯨꯒꯤ ꯂꯩꯔꯣꯡ ꯑꯣꯜꯂꯦ ꯂꯩꯔꯣꯡ ꯐꯖꯕꯗꯣ ꯉꯛꯇ ꯃꯇꯣꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯇꯣꯡ ꯑꯃ ꯑꯣꯛꯇꯣꯄꯁ ꯂꯚꯔ ꯃꯌꯥꯝꯒꯤ ꯂꯩꯔꯣꯡ ꯁꯥꯠꯂꯦ ꯍꯧꯖꯤꯛ ꯃꯆꯨꯒꯁꯦ ꯄꯤꯡ ꯃꯆꯨ ꯑꯩꯈꯣꯏ ꯆꯥꯛꯍꯥꯎ ꯃꯆꯨꯗꯨꯅꯤ ꯑꯣꯜꯂꯛꯏꯁꯦ ꯃꯥꯜꯂꯦꯁꯦ ꯄꯠꯊꯔꯀꯥꯟꯗ ꯆꯥꯛꯍꯥꯎ ꯈꯦꯔ ꯇꯧꯕ ꯇꯥꯏꯞꯇ ꯃꯆꯨꯁꯦ ꯄꯤꯡ ꯀꯂꯔ ꯑꯣꯏꯅ ꯆꯪꯉꯤꯖꯕꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯒꯤ ꯊꯥꯡꯒꯠꯂꯒ ꯌꯥꯝ ꯄꯥꯊꯔꯒ ꯁꯧꯒꯠꯂꯀꯥꯟꯗ ꯑꯗꯣ ꯑꯍꯥꯟꯕ ꯍꯦꯛ ꯐꯨꯠꯄꯗꯗꯤꯅꯦ ꯌꯥꯝ ꯆꯥꯎꯊꯣꯛꯑꯒ ꯌꯥꯝꯃꯝꯕꯅꯦꯕꯀꯣ ꯄꯣꯠꯁꯦ ꯑꯗꯨꯒ ꯈꯔ ꯀꯨꯏꯅ ꯐꯨꯠꯂꯛꯑꯀꯥꯟꯗꯗꯤꯅꯦ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏ ꯎꯏ ꯎꯏ ꯂꯥꯎꯁꯟꯈ꯭ꯔꯒ ꯄꯤꯛꯁꯜꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯐꯨꯠꯄ ꯃꯇꯝꯗ ꯀꯨꯏꯅ ꯐꯨꯠꯄꯤꯍꯧꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯉꯧꯕꯗ ꯍꯥꯟꯅ ꯈꯔ ꯀꯨꯏꯅ ꯉꯧꯕꯤꯔꯣ ꯈꯤꯇꯪ ꯉꯥꯏꯁꯤꯟꯕꯗꯣ ꯉꯁꯥꯏꯒꯤ ꯐꯟꯗꯣꯛꯑꯝꯕꯒꯤ ꯄꯤꯛ ꯊꯜꯂꯝꯕꯅꯦ ꯆꯥꯝꯃ ꯍꯥꯏꯁꯨ ꯊꯥꯡꯒꯠꯂ ꯃꯃꯥꯏ ꯎꯗꯣ ꯃꯅꯤꯡ ꯑꯣꯟꯀꯟꯅꯤꯅꯦ ꯃꯃꯥꯏꯗꯣ ꯔꯣꯕꯣꯠ ꯃꯆꯥ ꯃꯥꯜꯂꯦ ꯕꯨꯠ ꯃꯆꯥ ꯃꯥꯜꯂꯦ ꯕꯨꯠ ꯃꯆꯥ ꯃꯥꯜꯂꯦ ꯇꯜꯂꯤ ꯑꯣꯏꯕ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯄꯤꯛꯁꯟꯈ꯭ꯔꯦ ꯁꯤꯗꯤ ꯇꯧꯔꯤꯁꯦ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯀꯦꯖꯤ ꯑꯃ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛ ꯀꯩꯅꯣꯒꯤ ꯇꯧꯕ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯥꯟꯒꯤ ꯔꯥꯃꯦꯟ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯇꯨꯞ ꯊꯥꯗꯩ ꯍꯥꯏꯕ ꯃꯇꯨꯝ ꯃꯇꯨꯝ ꯁ꯭ꯄꯥꯔꯀꯜ ꯆꯥꯏꯕꯤꯗꯣ ꯄꯤꯛꯁꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯀꯦꯖꯤ ꯑꯃꯁꯤꯕꯨ ꯈꯤꯇꯪ ꯉꯥꯏꯈ꯭ꯔꯦꯗꯨ ꯂꯨꯝꯗꯕ꯭ꯔꯥ ꯋꯦꯠꯁꯦ ꯂꯨꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛꯀ ꯂꯣꯏ ꯀꯣꯊꯣꯛꯈ꯭ꯔꯕꯅꯤꯅ ꯏꯁꯤꯡꯗ ꯂꯣꯏ ꯏꯁꯤꯡ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯞꯄ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯖꯔ ꯑꯣꯟꯈꯠꯂꯛꯑꯒ ꯏꯁꯤꯡ ꯑꯣꯟꯈꯤꯕ
ꯑꯗꯣ ꯃꯌꯥꯝ ꯁꯦꯝꯕꯗ ꯈꯤꯇꯪ ꯖꯟꯖ ꯑꯣꯏꯖ ꯇꯥꯔꯒꯁꯨꯅꯦ ꯁꯤꯅ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯆꯥꯖꯕꯁꯤꯅ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝ ꯂꯣꯏ ꯈꯪꯅ ꯂꯩꯔꯕꯅꯤ ꯁꯦꯡꯅ ꯁꯦꯝꯕ ꯁꯥꯕ ꯐꯨꯠꯄ ꯐꯖꯅ ꯏꯁꯥꯅ ꯃꯣꯠꯇꯅ ꯅꯥꯟꯅ ꯇꯧꯖꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ KG ꯑꯃꯅ ꯁꯤ ꯈꯛꯇ ꯄꯋꯥ ꯑꯃ ꯐꯥꯒꯗ꯭ꯔꯥ ꯈꯪꯗꯦ KGꯗ ꯂꯨꯄꯥ 800ꯅꯤ ꯂꯩꯈꯤꯕꯗꯣ ꯍꯣꯇꯦꯜꯗ ꯆꯥꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯕꯤꯗꯦ ꯈꯪꯗꯦꯗꯅꯀꯣ ꯍꯣꯏ ꯅꯥꯟꯅ ꯇꯧꯕ ꯍꯣꯇꯦꯜꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯎꯔꯨꯗ꯭ꯔꯕꯅꯤꯅ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯐꯥꯎꯒꯠꯂꯛꯇꯣꯏꯔꯣ ꯃꯆꯤꯟꯖꯥꯛ ꯆꯨꯞꯄꯒꯀꯣ ꯁꯤꯗꯩ ꯆꯨꯞꯄꯒ ꯁꯤꯗ ꯐꯥꯎꯒꯠꯂꯛꯑꯒ ꯉꯁꯥꯏ ꯃꯕꯨꯛ ꯑꯣꯏꯗꯣꯏꯅꯦꯕ ꯃꯀꯣꯛꯇꯨ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯗꯣꯏꯁꯦ ꯑꯗꯨꯒ ꯎꯏ ꯎꯏ ꯂꯥꯎꯕ꯭ꯔꯥ ꯂꯥꯎꯋꯦ ꯀꯛꯄꯗꯗꯤ ꯀꯟ ꯀꯟ ꯂꯥꯎꯋꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯂꯩꯁꯥꯔꯤꯉꯩꯗꯒ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯣꯏꯔꯤꯉꯩ ꯄꯪꯆꯥ ꯆꯥꯅꯤꯡꯉꯤ ꯃꯇꯝꯗꯨꯗ ꯇꯨꯀꯠꯆꯕ ꯑꯗꯨ ꯑꯗ ꯍꯪꯒꯣꯏꯕꯒ ꯂꯩꯇ꯭ꯔꯤꯉꯩꯗꯣ ꯑꯗꯨꯗꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯑꯝ ꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅꯒ ꯆꯥꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯝ ꯆꯥꯈꯤꯗꯦ ꯑꯣꯐꯤꯁꯁꯤꯗ ꯀꯥꯏ ꯆꯥꯏꯅꯣ ꯆꯥꯗꯦ ꯅꯍꯥꯟ ꯍꯣꯇꯦꯜꯗ ꯆꯥꯗ ꯅꯣꯏ ꯅꯨꯄꯥ ꯃꯆꯥ ꯂꯣꯏ ꯆꯥꯏꯗꯨꯗꯤ ꯆꯥꯗꯦ ꯀꯥꯏ ꯆꯠꯂꯦ ꯑꯩ ꯗꯦꯜꯂꯤꯗ ꯈꯛ ꯆꯥꯈꯤꯗꯦ ꯅꯪ ꯆꯥꯗꯦ ꯅꯍꯥꯟꯁꯨ ꯁꯥꯏꯕꯅꯤ ꯆꯥꯗꯦꯗꯨꯗꯤ ꯑꯩ ꯅꯍꯥꯟꯗꯤ ꯀꯩꯅꯣ ꯆꯥꯏꯌꯦ ꯆꯥꯏꯗꯨꯗꯤ ꯕ꯭ꯔꯣꯀꯣꯂꯤꯒ ꯒꯖꯔꯒ ꯍꯣꯏ ꯆꯥꯔ ꯍꯣꯏ ꯇꯣꯛꯑꯦ ꯁꯤꯅ ꯁꯥꯏꯕꯅꯤ ꯐꯔꯦ ꯇꯣ ꯁꯥꯏꯔꯔꯣꯏ ꯁꯤ ꯇꯧꯔꯤꯁꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯃꯩ ꯇꯠꯄꯤ ꯃꯥꯜꯂꯦ ꯁꯥꯡ ꯆꯥꯁꯦ ꯍꯥꯏꯅ ꯈꯪꯗꯦ ꯈꯔꯁꯨ ꯀꯛꯊꯠꯂꯣ ꯀꯛꯀꯗ꯭ꯔꯥ ꯈꯔ ꯑꯗꯨꯒ ꯀꯛꯇꯗꯤ ꯈꯔ ꯀꯩꯅꯣ ꯑꯃꯅ ꯁꯥꯡꯅ ꯊꯝꯃꯣ ꯁꯥꯏ ꯀꯛꯑꯒꯦ ꯑꯅꯤ ꯊꯣꯛ ꯑꯍꯨꯝ ꯊꯣꯛ ꯌꯥꯅꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯗꯨꯗꯤ ꯍꯥ ꯁꯤꯗꯤ ꯁꯨꯃꯥꯏꯅꯕꯨ ꯇꯧꯔꯒ ꯑꯃꯃꯨꯛ ꯀꯛꯊꯠꯄ ꯌꯥꯅꯤ ꯁꯥꯡꯅ ꯈꯔ ꯆꯪꯁꯤꯜꯂꯨ ꯑꯍꯨꯝ ꯊꯣꯛ ꯌꯥꯅꯤ ꯁꯥꯡꯃꯜꯂꯁꯨ ꯁꯥꯏꯕꯗ ꯅꯨꯡꯉꯥꯏꯕꯅꯤ ꯑꯄꯤꯛꯄꯗ ꯑꯅꯤ ꯌꯥꯝ ꯄꯤꯛꯄꯗ ꯑꯃ ꯑꯩ ꯀꯩꯅꯣꯝꯇꯪ ꯇꯧꯒꯦꯀꯣ ꯑꯩ ꯑꯩꯁꯨ ꯀꯛꯀꯦꯅꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏ ꯀꯛꯑꯣ ꯉꯁꯥꯏ ꯄꯥꯏꯕꯗ ꯅꯪ ꯂꯥꯎꯖꯕ ꯅꯥꯇꯩ ꯆꯥꯗꯦ ꯃꯁꯤ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯗꯣ ꯌꯥꯗꯦꯕ ꯈꯔ ꯄꯤꯛꯅ ꯀꯛꯑꯗꯤ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯂꯦꯟꯊꯠꯀꯦꯅ ꯈꯜꯂꯝꯕꯅꯦꯕ ꯐꯨꯅꯖꯔꯤ ꯁ꯭ꯋꯥꯏꯗ ꯁꯦ ꯀꯛꯑꯣ ꯑꯉꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯃꯥ ꯀꯛꯅꯤꯡꯉꯤ ꯀꯛꯑꯒꯦ ꯑꯗꯨꯒꯤ ꯀꯛꯍꯜꯂꯤꯅꯦ ꯇꯣ ꯇꯧꯁꯅꯨ ꯊꯕꯛꯁꯨ ꯈꯔ ꯈꯔ ꯍꯩꯍꯧꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯇꯝꯕꯤꯒꯗꯕꯅꯦ ꯑꯉꯥꯡꯁꯦ ꯃꯁꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯃꯃꯩꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯌꯨꯝꯒꯤ ꯃꯃꯩ ꯇꯧꯕꯅ ꯃꯥꯜꯂꯦ ꯀꯩꯝ ꯈꯟꯗ꯭ꯔꯦꯗ ꯑꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯐꯥꯏꯟ ꯊꯥꯎꯗ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣ ꯐꯣꯔꯆꯨꯟꯒꯨꯝꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯑꯆꯥꯎꯗꯣ ꯇꯧꯕꯕꯨꯗꯤ ꯌꯥꯕꯨꯗꯤ ꯌꯥꯔꯅꯤ ꯑꯗꯨꯁꯨ ꯍꯥꯎꯕꯗꯣ ꯆꯥꯅꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯕꯤꯔꯒ ꯊꯥꯗꯕꯤꯔꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯁꯤꯗ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯃꯆꯨ ꯑꯣꯜꯂꯛꯄꯐꯥꯎ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯒꯀꯣ ꯑꯗꯨꯒ ꯆꯅꯝꯗꯣ ꯈꯤꯇꯪ ꯃꯆꯨ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯗ ꯆꯅꯝ ꯈꯤꯇꯪꯒ ꯁꯤꯡ ꯈꯤꯇꯪꯒ ꯌꯥꯝꯕ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯍꯥꯏꯗꯤ ꯃꯅꯝꯗꯣ ꯍꯥꯠꯄꯩꯗꯃꯛꯇ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯆꯤꯟꯕꯤꯔꯦ ꯌꯥꯝꯅ ꯍꯥꯞꯀꯗꯧꯕꯁꯤꯅ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧꯅ ꯑꯣꯏꯒꯗꯕ ꯑꯗꯨꯗꯨꯒ ꯕ꯭ꯔꯣꯀꯣꯂꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯥꯗꯩ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯃꯨꯟꯅ ꯐꯨꯠꯄꯤꯍꯧꯗ꯭ꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯑꯣꯛꯇꯣꯄꯁꯇꯣ ꯍꯥꯟꯅ ꯉꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯨꯏꯅ ꯍꯥꯟꯅ ꯐꯖꯅ ꯃꯨꯟꯅ ꯐꯨꯠꯆꯈ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯐꯨꯠꯈ꯭ꯔꯦ ꯎꯏ ꯎꯏ ꯂꯥꯎꯔꯦ ꯑꯗꯨꯗꯨꯅ ꯀꯪꯅ ꯐꯨꯠꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯔꯛꯄꯒꯤ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯆꯔꯤꯕ ꯃꯌꯥꯟ ꯀꯩꯀꯥꯁꯦ ꯕ꯭ꯔꯣꯀꯣꯂꯤꯒꯨꯝꯕ ꯑꯗꯒꯤ ꯀꯦꯞꯁꯤꯀꯝ ꯑꯗꯨꯒ ꯒꯖꯔ ꯈꯪꯗꯦ ꯃꯅꯥ ꯃꯁꯤꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯏꯗꯤ ꯃꯥꯗꯤ ꯌꯥꯝ ꯃꯨꯟꯅ ꯉꯧꯕꯁꯨ ꯍꯥꯎꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯐꯥꯁ ꯐꯨꯗꯀꯨꯝꯕꯗ ꯍꯣꯇꯦꯜ ꯑꯆꯧꯕꯁꯤꯡꯅ ꯄꯨꯊꯣꯔꯛꯏꯁꯤꯡꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯪꯂꯤ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯅ ꯆꯤꯟꯖꯥꯛꯀꯤ ꯃꯆꯤ ꯑꯣꯏꯕꯁꯨ ꯃꯥꯡꯗꯦ ꯃꯍꯥꯎ ꯃꯥꯡꯗꯦꯅ ꯍꯥꯏꯅꯕꯒꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯏꯗꯅꯀꯣ ꯑꯗꯣ ꯃꯨꯟꯕꯗꯁꯨ ꯍꯥꯎꯇꯦ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯕꯅꯦ ꯍꯥꯏꯕ ꯁꯪꯇ꯭ꯔꯤꯛꯀ ꯁꯪꯉꯒ ꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯦ ꯉꯥꯛꯇꯪ ꯀꯨꯞꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯀꯨꯞꯁꯟꯕꯤꯔ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯛꯇꯣꯄꯁꯁꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯗꯨꯝ ꯍꯥꯞꯃꯤꯟꯅꯕ ꯌꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯀꯨꯏꯅ ꯐꯨꯠꯈ꯭ꯔꯕꯅꯤꯅ ꯀꯨꯏꯅ ꯐꯨꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯃꯃꯥꯡꯗ ꯉꯧꯕꯗ ꯑꯁꯤ ꯍꯥꯟꯅ ꯉꯧꯕꯤꯒꯗꯕ ꯑꯗꯨꯒ ꯃꯊꯪꯗ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯥꯞꯄꯤꯒꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤ ꯑꯗꯨꯅ ꯃꯈꯗꯥꯡꯁꯦ ꯑꯃꯨꯛ ꯅꯝꯅꯕ ꯑꯣꯠꯄꯤꯕ ꯉꯁꯥꯏꯒꯤ ꯊꯥꯎ ꯀꯩꯀꯥꯗꯣ ꯍꯣꯇꯦꯜꯗꯗꯤ ꯊꯥꯎꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯦꯛ ꯊꯣꯡꯂꯩ ꯉꯧꯁꯜꯂꯒ ꯄꯨꯊꯣꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯅꯤꯅ ꯆꯤꯔꯤ ꯑꯗꯨꯝ ꯈꯤꯇꯪ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ
ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯦ ꯌꯥꯝ ꯍꯥꯞꯄꯩꯁꯨ ꯃꯊꯧ ꯇꯥꯗꯦꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯅꯞꯁꯟꯕ ꯀꯥꯁꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯌꯥꯝ ꯄꯦꯟꯒꯩ ꯍꯥꯞꯄꯕꯅꯦ ꯍꯦꯛꯇ ꯄꯤꯖꯔꯒꯦꯅ ꯑꯩ ꯏꯆꯥꯅꯨꯄꯥꯁꯨ ꯑꯣꯛꯇꯣꯄꯁꯇ ꯑꯗꯨꯝ ꯍꯥꯏ ꯂꯩꯕ ꯑꯗꯣ ꯑꯩ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯄꯥꯝꯃꯗꯤ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯌꯥꯝ ꯆꯥꯟꯅꯖꯩ ꯁꯤꯒꯨꯝꯕ ꯄꯥꯝꯕꯩꯗꯤ ꯑꯩꯗꯗꯤ ꯇꯟꯖꯔꯦ ꯑꯩꯗꯗꯤ ꯌꯥꯔꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯊꯨꯝꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯁꯤꯗꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯊꯨꯝ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯇꯦ ꯑꯗꯨꯅ ꯆꯝꯅꯞꯅ ꯈꯤꯇꯪꯈꯛ ꯍꯥꯞꯄꯤꯒꯗꯕꯅꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯁꯤꯗ ꯁꯣꯌꯥ ꯁꯣꯁꯁꯦ ꯈꯔ ꯍꯩꯖꯟꯕꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯥꯎ ꯍꯦꯟꯗꯣꯏꯕ ꯑꯗꯨꯒ ꯃꯁꯛ ꯃꯆꯨ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯄꯨꯊꯣꯔꯛꯄꯗꯨꯒꯤ ꯃꯗꯣ ꯆꯞ ꯃꯥꯟꯅ ꯇꯥꯗꯣꯏꯅꯦꯕ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯌꯨꯝꯗ ꯐꯖꯅ ꯏꯃꯣꯟꯁꯨ ꯁꯦꯡꯖꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯖꯔꯦ ꯍꯥꯏꯗꯤ ꯃꯣꯠꯄ ꯈꯣꯠꯄ ꯇꯧꯖꯗ꯭ꯔꯕꯅꯤ ꯅꯥꯟꯅ ꯐꯖꯅ ꯁꯦꯡꯗꯣꯛꯑꯦ ꯃꯅꯨꯡꯒꯗꯣ ꯑꯗꯣ ꯃꯤꯒꯤꯗꯤ ꯎꯔꯨꯗ꯭ꯔꯒꯗꯤ ꯃꯕꯨꯛꯇꯣ ꯇꯦꯡꯊꯣꯛꯏ ꯈꯪꯗꯦ ꯇꯦꯡꯊꯣꯛꯇꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯝꯕ꯭ꯔꯥꯁꯨ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯅ ꯎꯔꯨꯗꯕꯅꯤꯅ ꯑꯗꯣ ꯃꯨꯟꯖꯜꯂꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯥꯛꯇꯪꯈꯛ ꯑꯣꯝꯕꯗ ꯃꯈꯨꯝꯁꯦ ꯉꯥꯛꯇꯪ ꯀꯨꯞꯄ ꯊꯝꯕꯗ ꯑꯗꯨꯝ ꯁꯠ ꯂꯥꯎꯅ ꯃꯨꯜꯂꯦ ꯍꯥꯟꯅ ꯂꯣꯏꯅ ꯃꯨꯟꯖ ꯂꯩꯔꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯁꯤ ꯏꯁꯤꯡ ꯀꯩꯝ ꯍꯥꯞꯄ ꯅꯠꯇꯦ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡꯁꯤꯗꯒꯤ ꯑꯗꯣ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯦ ꯏꯁꯤꯡ ꯇꯤꯜꯍꯧ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯕꯤꯔꯦ ꯂꯥꯁꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯅꯤ ꯇꯤꯜꯍꯧꯒꯁꯦ ꯁꯨꯃꯥꯏꯅ ꯁꯪꯂꯞꯅ ꯖꯧ ꯖꯧ ꯂꯥꯎꯅ ꯆꯛ ꯆꯛ ꯂꯥꯎꯅ ꯆꯥꯕꯁꯦ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯐꯖꯔꯗ꯭ꯔꯥ ꯃꯁꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯕꯅꯦꯕ ꯊꯣꯡ ꯊꯥꯛꯄꯁꯦ ꯑꯩꯅ ꯍꯣꯇꯦꯜꯗ ꯑꯩꯅ ꯑꯍꯥꯟꯕ ꯆꯥꯕ ꯀꯥꯟꯗ ꯁꯤꯔꯣ ꯅꯣꯏꯅ ꯄꯥꯝꯖꯥꯅ ꯑꯣꯛꯇꯣꯄꯁ ꯍꯥꯏꯁꯦ ꯑꯩ ꯇꯧꯕꯤꯒꯦ ꯂꯥꯛꯑꯣ ꯌꯨꯝꯗ KG ꯑꯃ ꯂꯩꯔꯒ ꯄꯦꯟꯒꯦ ꯄꯤꯖꯕꯤꯒꯦꯅꯕꯨ ꯀꯥꯏꯒꯦꯅꯅꯦ ꯃꯍꯥꯎꯗꯣ ꯁꯤꯗꯩꯕꯨ ꯍꯦꯟꯅ ꯍꯥꯎꯅ ꯄꯨꯊꯣꯛꯄꯤꯒꯦ ꯌꯦꯡꯉꯣꯅ ꯑꯩꯅ ꯇꯧꯔꯤꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯣꯏ ꯍꯣꯇꯦꯜꯗꯗꯤ ꯈꯤꯇꯪꯈꯛ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯦ ꯃꯆꯩ 3-4 ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯔꯥꯃꯦꯟꯗꯒꯁꯦ ꯂꯨꯄꯥ 100-150 ꯂꯣꯏ ꯍꯧꯔꯦ 500 ꯑꯗꯒꯤ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯛꯑꯒ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯛꯑꯒꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯒꯀꯣ ꯍꯥꯞꯆꯤꯜꯂꯛꯑꯒ ꯂꯨꯄꯥ 1,400-1,500 ꯍꯧꯔ 1,000 ꯃꯌꯥꯗꯤ ꯂꯣꯏ ꯄꯤꯅꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯌꯦꯟ ꯑꯉꯧꯕ ꯈꯤꯇꯪꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯈꯤꯇꯪꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯝꯕꯣꯡꯁꯦ ꯆꯥꯛꯃꯥꯏꯗ ꯉꯥꯟꯖꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯄꯥꯝꯖꯩ ꯁꯨꯃꯥꯏꯅ ꯆꯥꯛꯃꯥꯏꯗ ꯀꯝꯕꯣꯡ ꯉꯥꯜꯂ ꯆꯥꯕꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯀꯃꯥꯏ ꯇꯧꯕꯤꯈꯤꯒꯦ ꯅ꯭ꯌꯨ ꯌꯔꯗꯣ ꯑꯗꯣ ꯂꯥꯟꯁꯤꯅꯀꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯝꯅ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯅꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯁꯨ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯎꯁꯪꯒꯤ ꯃꯇꯝꯒ ꯌꯧꯔꯛꯄꯁꯦ ꯃꯌꯥꯝ ꯀꯩ ꯐꯥꯎꯕꯤꯒꯦ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯏꯔꯥꯡ ꯂꯩꯇ꯭ꯔꯤꯉꯩ ꯀꯩꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤꯀꯣ ꯃꯇꯝꯗꯨꯗꯤ ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯛꯄꯁꯦ ꯃꯤꯁꯤꯡꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯍꯟꯗꯛꯄꯨꯗꯤ ꯏꯁꯄꯣꯔꯠꯁ ꯈꯔꯕꯨꯗꯤ ꯇꯧꯅꯅꯤꯅ ꯍꯥꯏ ꯇꯥꯏꯀꯣ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯥ ꯏꯁꯨ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡꯅꯀꯣ ꯑꯣꯛꯇꯣꯄꯁ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯣ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯐꯖꯅ ꯁꯦꯝꯃꯒ ꯏꯁꯥꯅ ꯄꯦꯟꯈꯩ ꯄꯤꯖꯕꯤꯔꯣ ꯁꯤꯅꯁꯨ ꯍꯛꯆꯥꯡ ꯐꯕ ꯍꯦꯜꯂꯅꯤ ꯌꯥꯝ ꯍꯥꯎꯕꯁꯨ ꯍꯦꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯝ ꯉꯁꯤꯒꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯆꯥꯛ ꯃꯊꯦꯜꯁꯦ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯁꯦꯝꯖꯔꯛꯑꯦ ꯑꯩꯅ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯒꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯒꯤꯗꯤ ꯁꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯃꯌꯥꯝ